ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛ ꯂꯩꯖꯔꯤꯕ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯣꯅ ꯈꯣꯏꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯃꯥꯡꯗ ꯇꯥꯍꯟꯖꯈꯤꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯣꯔ ꯁ꯭ꯇꯣꯔꯤ ꯌꯦꯛ ꯊꯣꯛꯅꯕ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯑꯅꯤꯁꯨꯕ ꯑꯔꯣꯏꯕ ꯇꯥꯡꯀꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯃꯥꯡꯒꯤ ꯇꯥꯡꯀꯛꯇ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ ꯅꯣꯡꯏꯟꯒ ꯖꯣꯂꯤꯒ ꯅꯨꯡꯁꯤꯅꯗꯨꯅ ꯌꯨꯝꯕꯥꯟ ꯃꯔꯤꯗ ꯈꯣꯡꯗꯥꯈꯤꯕ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯉꯥꯡ ꯌꯥꯎꯗꯕꯒꯤꯗꯃꯛ ꯖꯣꯂꯤꯕꯨ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯅꯣꯡꯏꯟꯒꯤ ꯃꯆꯥꯅ ꯖꯣꯂꯤ ꯍꯥꯠꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯃꯃꯥꯟꯅꯕꯤ ꯈꯔꯒ ꯂꯥꯛꯈꯤꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯃꯌꯥꯝꯅ ꯇꯥꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯁꯔꯨꯛꯇꯨ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯑꯁꯨꯝꯅ ꯅꯣꯡꯏꯟꯒꯤ ꯃꯆꯥꯅꯨꯄꯤ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯂꯥꯛꯄꯅ ꯍꯧꯖꯤꯛ ꯖꯣꯂꯤꯅ ꯁꯤꯈꯤꯕ ꯌꯨꯝ ꯑꯗꯨ ꯌꯧꯔꯛꯂꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯣꯏ ꯃꯔꯤꯗꯨ ꯖꯣꯂꯤꯅ ꯁꯤꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯪꯉꯛꯏ꯫ ꯃꯈꯣꯏꯅ ꯆꯪꯈꯤꯕ ꯑꯗꯨꯗ ꯌꯨꯝ ꯑꯗꯨꯒꯤ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯀꯅꯥ ꯀꯅꯥꯅꯣꯅꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯍꯧꯏ꯫ ꯁꯣꯝꯗ ꯍꯧꯖꯤꯛ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯑꯗꯨ ꯏꯃꯨꯡꯗ ꯆꯪꯉꯛꯂꯒ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯝꯕ ꯁꯣꯐꯥꯁꯤꯡ ꯑꯗꯨꯗ ꯐꯝꯂꯤ꯫ ꯌꯥꯝꯅ ꯍꯦꯟꯅ ꯉꯛꯄ ꯑꯃꯅ ꯌꯨꯝ ꯑꯗꯨ ꯍꯧꯖꯤꯛ ꯃꯤ ꯂꯩꯅꯕꯒꯨꯝ ꯑꯃꯠꯇ ꯃꯣꯠꯁꯤꯜꯂꯝꯗꯦ꯫ ꯂꯩꯔꯤꯕ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯁꯣꯐꯥ ꯄꯨꯝꯅꯃꯛ ꯐꯖꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯐꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯃꯤ ꯑꯃꯅ ꯋꯥꯏ ꯁꯤꯠꯄꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ꯫ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨ ꯂꯝꯉꯥꯟꯕꯤ ꯃꯇꯣꯝꯇꯅ ꯇꯥꯈꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯃꯥꯟꯅꯕꯤ ꯑꯍꯨꯝꯗꯨꯅꯗꯤ ꯇꯥꯈꯤꯗꯦ꯫ ꯃꯁꯤꯗ ꯂꯝꯉꯥꯟꯕꯤꯅ ꯀꯅꯥꯅꯣ ꯑꯁꯤꯗ ꯋꯥꯏ ꯁꯤꯠꯂꯤꯁꯤꯕꯣ ꯍꯥꯏꯗꯨꯅ ꯀꯥ ꯑꯗꯨꯗ ꯌꯦꯡꯕ ꯂꯥꯛꯈꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯛꯄꯗ ꯅꯨꯄꯤ ꯑꯃꯅ ꯀꯥ ꯑꯗꯨꯗꯒꯤ ꯊꯣꯔꯛꯂꯒ ꯌꯨꯝ ꯑꯗꯨꯒꯤ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯗꯨꯗ ꯀꯥꯈꯠꯈꯤꯕ ꯑꯗꯨ ꯃꯍꯥꯛꯅ ꯎꯈꯤ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯋꯥ ꯍꯥꯏꯅꯅꯕ ꯇꯧꯔꯤꯉꯩ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ "ꯀꯩꯗꯧꯔꯒꯦ ꯂꯝꯉꯥꯟꯕꯤ" ꯍꯥꯏꯅ ꯀꯧꯔꯛꯄꯗ ꯃꯍꯥꯛꯅ "ꯀꯩꯁꯨ ꯇꯧꯗꯦ, ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯆꯠꯈꯤꯕ ꯑꯗꯨꯗ ꯌꯦꯡꯂꯝꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯈꯤ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ "ꯍꯥ, ꯀꯗꯥꯏꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯃꯈꯣꯏꯁꯨ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇ ꯆꯠꯈꯤꯕꯗꯤ ꯎꯈꯤꯗꯦ꯫ ꯑꯁꯨꯝꯅ ꯀꯅꯥ ꯑꯃꯠꯇ ꯎꯗꯕ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅ "ꯐꯔꯦꯁꯦ, ꯌꯨꯝꯗ ꯍꯜꯂꯁꯤ" ꯍꯥꯏꯗꯨꯅ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯝꯉꯥꯟꯕꯤꯗꯤ ꯌꯨꯝ ꯑꯗꯨꯗꯒꯤ ꯍꯟꯅꯤꯡꯗ꯭ꯔꯤ꯫ ꯃꯍꯥꯛꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ꯫ ꯑꯗꯨꯕꯨ ꯃꯃꯥꯟꯅꯕꯤꯁꯤꯡꯅ ꯆꯠꯅꯅꯕ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯨꯝ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯆꯠꯈꯤ꯫ ꯌꯨꯝꯊꯪꯅꯕꯗ ꯂꯩꯍꯧꯕ ꯃꯤꯁꯤꯡꯅ "ꯀꯔꯤꯒꯤ ꯂꯥꯛꯂꯝꯂꯤꯕꯖꯥꯠꯅꯣꯅꯦ" ꯍꯥꯏꯗꯨꯅ ꯈꯟꯅꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯍꯧꯖꯤꯛ ꯂꯝꯉꯥꯟꯕꯤ ꯑꯗꯨ ꯃꯥꯒꯤ ꯌꯨꯝ ꯌꯧꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯃꯥꯒꯤ ꯀꯥꯗ ꯍꯤꯞꯂꯒ ꯉꯁꯥꯏ ꯃꯍꯥꯛꯅ ꯃꯈꯣꯏꯒꯤ ꯃꯕꯨꯛꯀꯤ ꯌꯨꯝꯗ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯥꯝꯅ ꯈꯪꯅꯤꯡꯈꯤ꯫ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯔꯝꯗꯁꯨ ꯃꯍꯥꯛꯅ ꯌꯥꯝꯅ ꯈꯜꯂꯤ꯫ "ꯀꯅꯥꯅꯣꯅꯦ ꯉꯁꯥꯏꯒꯤꯗꯨꯕꯨ? ꯌꯨꯝꯗꯨ ꯁꯦꯟꯅꯅꯕ ꯂꯩꯕ ꯃꯤ ꯎꯔꯖꯥꯠꯂꯥ? ꯀꯥꯟꯅꯗꯦ, ꯍꯌꯦꯡꯗꯤ ꯑꯩ ꯏꯊꯟꯇ ꯆꯠꯂꯒ ꯀꯅꯥꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨꯒꯦ" ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯝꯉꯥꯟꯕꯤ ꯑꯗꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠ ꯉꯥꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ꯫ ꯂꯝꯉꯥꯟꯕꯤ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯄꯥꯔꯤꯕꯗꯨ ꯂꯥꯏꯔꯤꯛ ꯅꯠꯇꯦ, ꯀꯣꯃꯤꯛ ꯑꯃꯅꯤ꯫ ꯀꯣꯃꯤꯛ ꯑꯗꯨꯒꯤ ꯋꯥꯔꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯕꯨ ꯔꯦꯜꯋꯦ ꯁ꯭ꯇꯦꯁꯟꯗꯒꯤ ꯐꯥꯔꯛꯂꯒ ꯃꯈꯣꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯉꯛ ꯀꯛꯂꯒ ꯍꯥꯠꯄꯒꯤ ꯋꯥꯔꯤ ꯑꯣꯏꯔꯤꯕꯅꯤ꯫ ꯀꯣꯃꯤꯛ ꯑꯗꯨ ꯍꯣꯔꯣꯔ ꯀꯣꯃꯤꯛꯅꯤ꯫ ꯃꯍꯥꯛꯅ ꯑꯁꯨꯝ ꯄꯥꯔꯛꯄꯗ ꯀꯣꯃꯤꯛ ꯑꯗꯨꯗ ꯌꯥꯎꯕ ꯁꯦꯈꯔꯅ ꯃꯥꯒꯤ ꯀꯥꯗ ꯐꯣꯟ ꯃꯦꯠꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯊꯤꯜꯂꯛꯈꯤ꯫ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯃꯇꯥꯡ ꯑꯁꯤ ꯍꯦꯛ ꯌꯧꯔꯛꯄꯗ ꯀꯣꯃꯤꯛ ꯑꯗꯨꯕꯨ ꯄꯥꯔꯤꯕ ꯂꯝꯉꯥꯟꯕꯤꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯀꯣꯛ ꯊꯤꯜꯂꯛꯈꯤ꯫ ꯇꯥꯟꯖꯥ ꯆꯥꯅ ꯇꯥꯔꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤ ꯈꯪꯄ꯭ꯔꯦꯛ ꯈꯪꯗꯨꯅ ꯃꯥꯅ ꯄꯥꯔꯤꯕ ꯀꯣꯃꯤꯛꯇꯨ ꯃꯈꯥꯗ ꯊꯥꯗꯩ꯫ ꯃꯁꯤꯗꯒꯤ ꯑꯃꯨꯛ ꯈꯨꯟꯒꯠꯂꯒ ꯇꯦꯕꯜ ꯃꯊꯛꯇ ꯊꯝꯂꯦ ꯑꯗꯨꯒ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯍꯥꯡꯗꯣꯛꯂꯒ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯀꯅꯥ ꯑꯃꯠꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯃꯁꯤꯗꯒꯤ ꯂꯝꯉꯥꯟꯕꯤꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯊꯤꯡꯖꯤꯜꯂꯝꯃꯒ ꯃꯥꯅ ꯄꯥꯈꯤꯕ ꯀꯣꯃꯤꯛ ꯑꯗꯨ ꯃꯈꯥ ꯆꯠꯊꯔꯛꯏ꯫ ꯑꯁꯨꯝꯅ ꯁꯨꯝ ꯄꯥꯔꯛꯄꯗ ꯀꯣꯃꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯁꯦꯈꯔꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯌꯦꯡꯕ ꯃꯇꯝꯗ ꯅꯨꯄꯤ ꯑꯃꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯊꯥꯡꯅ ꯌꯥꯜꯂꯝꯃꯒ ꯆꯦꯟꯈꯤ꯫ ꯆꯩꯅꯥ ꯑꯗꯨꯅ ꯁꯦꯈꯔ ꯀꯟꯅ ꯂꯥꯎꯈꯤ꯫ ꯑꯁꯨꯝꯅ ꯀꯣꯃꯤꯛ ꯑꯗꯨꯗ ꯌꯥꯎꯔꯤꯕ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤ ꯍꯦꯛ ꯄꯥꯔꯛꯄꯗ ꯂꯝꯉꯥꯟꯕꯤꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯋꯥꯡꯃꯗ ꯅꯨꯄꯥ ꯑꯃꯅ ꯂꯥꯎꯕꯒꯤ ꯈꯣꯟꯖꯦꯜ ꯂꯥꯞꯅ ꯇꯥꯝꯅ ꯇꯥꯈꯤ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯝꯉꯥꯟꯕꯤꯅ ꯃꯥꯒꯤ ꯀꯥꯒꯤ ꯊꯣꯡꯅꯥꯎ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯅꯥꯎ ꯑꯗꯨ ꯍꯥꯡꯉꯤ ꯑꯗꯨꯒ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ꯫
ꯃꯇꯝ ꯑꯗꯨꯗ ꯊꯣꯡꯅꯥꯎ ꯑꯗꯨꯒꯤ ꯃꯥꯌꯣꯛꯅꯕꯗ ꯂꯩꯔꯤꯕ ꯀꯀꯥ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯅꯨꯄꯥꯔ ꯅꯨꯄꯤꯔ ꯈꯪꯗꯕ ꯑꯃꯅ ꯂꯦꯞꯄꯒ ꯂꯩꯕꯗꯨ ꯊꯥꯕꯜꯒꯤ ꯃꯉꯥꯜ ꯑꯗꯨꯗ ꯎꯈꯤ꯫ ꯃꯗꯨ ꯎꯔꯨꯕꯗ ꯂꯝꯉꯥꯟꯕꯤꯅ ꯀꯅꯥꯅꯣ ꯑꯁꯤꯗꯤ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯃꯥꯒꯤ ꯀꯥꯗ ꯆꯥꯔꯖ ꯇꯧꯔꯤꯕ ꯃꯐꯝ ꯑꯃ ꯈꯪꯅ ꯉꯥꯟꯕ ꯇꯣꯔꯆꯂꯥꯏꯠ ꯑꯗꯨ ꯄꯨꯊꯣꯔꯛꯂꯒ ꯑꯃꯨꯛ ꯀꯥꯞꯇꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯨꯕꯗꯒꯤ ꯌꯨꯝꯊꯛ ꯑꯗꯨꯗ ꯂꯦꯞꯄꯝꯕ ꯅꯨꯄꯥꯅꯤ ꯅꯨꯄꯤꯅꯤ ꯈꯪꯗꯕ ꯃꯤꯁꯛ ꯑꯗꯨ ꯀꯀꯥ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯑꯁꯣꯝ ꯋꯥꯡꯃꯒꯤ ꯌꯦꯅꯈꯥꯔꯣꯝꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯁꯣꯝꯅ ꯆꯣꯡꯊꯈꯤꯕ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯍꯨꯔꯥꯟꯕ ꯑꯣꯏꯔꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯈꯟꯈꯤ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛꯅ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯜꯂꯝꯂꯒ ꯆꯧꯀ꯭ꯔꯤꯗ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯍꯥꯛꯅ ꯈꯜꯂꯤ, ꯀꯩꯅꯣꯅꯦ ꯑꯩꯅ ꯀꯣꯃꯤꯛꯁꯤ ꯍꯦꯛ ꯄꯥꯕꯒ ꯀꯣꯃꯤꯛꯁꯤꯗ ꯇꯧꯕ ꯇꯥꯕ ꯈꯨꯗꯤꯡꯃꯛ ꯑꯁꯦꯡꯕ ꯑꯣꯏꯅ ꯇꯥꯔꯤꯁꯤꯕꯣ? ꯀꯣꯃꯤꯛꯁꯤꯒꯤ ꯋꯥꯔꯤꯁꯤꯕꯨ ꯑꯁꯦꯡꯕ ꯊꯣꯛꯈꯤꯕ ꯄꯥꯕ ꯌꯥꯗꯕ ꯂꯥꯏꯒꯤ ꯋꯥꯔꯤ ꯑꯣꯏꯔꯕ ꯖꯥꯠꯂꯅꯦ? ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯃꯇꯨꯡꯗꯒꯤ ꯏꯕꯦꯝꯃ ꯍꯥꯏꯅ ꯀꯧꯔꯛꯏ꯫ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯃꯍꯥꯛ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ꯫ ꯃꯗꯨꯗ ꯃꯥꯒꯤ ꯃꯃꯥꯅ, ꯍꯥꯏ ꯀꯩꯅꯣꯅꯦꯍꯦ ꯑꯗꯨꯛ ꯊꯤꯅ ꯈꯪꯉꯤꯗꯨꯕꯣ ꯑꯩꯅꯤꯅꯦ, ꯆꯥꯛ ꯂꯣꯏꯔꯦ ꯆꯠꯊꯣꯛꯅꯕ ꯇꯧꯔꯨꯔꯁꯤ ꯂꯥꯛꯑꯣ꯫ ꯑꯁꯨꯝꯅ ꯀꯧꯔꯛꯂꯤꯕ ꯑꯗꯨ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯑꯣꯏꯔꯝꯕ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯅ, ꯏꯃꯥ ꯍꯧꯖꯤꯛꯅꯦ ꯑꯩꯅ ꯀꯣꯃꯤꯛ ꯄꯥꯔꯤꯉꯩꯗ ꯀꯣꯃꯤꯛꯁꯤꯗ ꯑꯍꯥꯏꯕꯗꯣ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯁꯨꯝ ꯇꯧꯔꯛꯂꯤꯕ ꯑꯗꯨꯕꯨ ꯀꯩꯒꯤꯅꯣ ꯏꯃꯥ? ꯍꯥꯏ ꯅꯪꯒꯤ ꯚꯥꯞꯅ ꯑꯣꯏꯔꯝꯅꯤ, ꯋꯥꯈꯜ ꯅꯧꯔꯤꯕ ꯅꯣꯏꯅꯅꯦ ꯑꯗꯨꯒꯨꯝꯕ ꯑꯀꯤ ꯇꯨꯖꯨꯅꯤꯡꯉꯥꯏ ꯑꯣꯏꯕ ꯋꯥꯔꯤꯗꯣ ꯄꯥꯒꯅꯨꯀꯣ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯑꯁ ꯏꯃꯥ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ, ꯑꯩꯅꯅꯦ ꯊꯣꯡꯅꯥꯎꯁꯤ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯨꯕꯗꯅꯦ ꯑꯩꯈꯣꯏꯒꯤ ꯀꯀꯥ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯌꯨꯝꯊꯛꯇ ꯅꯨꯄꯤꯔ ꯅꯨꯄꯥꯔ ꯈꯪꯗꯕ ꯑꯃꯁꯨ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨ ꯑꯩꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯨꯕꯗꯒꯤ ꯑꯁꯣꯝꯂꯣꯝꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯁ ꯌꯥꯔꯦꯁꯦ ꯀꯥꯏꯗꯒꯤ ꯋꯥꯔꯤꯅꯣ ꯇꯨ ꯆꯨꯡꯉꯤ, ꯅꯪꯗꯤ ꯀꯔꯤꯒꯤ ꯇꯣꯔꯆꯂꯥꯏꯠꯇꯨ ꯀꯥꯞꯄꯨꯔꯤꯅꯣ ꯍꯥ? ꯃꯊꯣꯡ ꯆꯥꯗꯦꯀꯣ ꯅꯪ, ꯂꯥꯛꯑꯣ ꯆꯥꯛ ꯆꯥꯔꯨꯔꯁꯤ꯫ ꯍꯌꯦꯡꯈꯩ ꯀꯣꯃꯤꯛꯀ ꯑꯝꯇ ꯄꯥꯕ ꯌꯥꯔꯔꯣꯏ, ꯀꯤꯗ꯭ꯔꯥ ꯈꯪꯗꯦꯅꯦ꯫ ꯀꯤꯔꯤꯌꯦ ꯏꯃꯥ, ꯅꯨꯡꯉꯥꯏꯈ꯭ꯔꯖꯥꯠꯅꯤꯗ꯫ ꯅꯨꯡꯉꯥꯏꯕꯗꯨꯅꯅꯦ ꯅꯃꯤꯠꯇ ꯆꯨꯔꯤ ꯄꯥꯔꯤ ꯎꯔꯤꯗꯣ꯫ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯃꯥꯗꯨ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛꯈꯨꯝꯂꯣꯝꯗ ꯂꯥꯛꯂꯦ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯕꯣꯛ ꯂꯥꯏꯕꯤꯅ, ꯍꯥꯏ ꯀꯔꯤꯅꯣꯅꯦ ꯏꯁꯨꯅ ꯍꯥꯏꯔꯤꯕꯕꯣ? ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ, ꯍꯣ ꯅꯁꯨ ꯅꯨꯄꯤꯁꯦ ꯂꯥꯏ ꯎꯔꯦꯌꯦ, ꯕꯨꯠꯀꯤ ꯀꯣꯃꯤꯛ ꯑꯃ ꯄꯥꯁꯤꯜꯂꯒ ꯚꯥꯞ ꯐꯔꯤꯕ꯫ ꯑꯁ ꯃꯃꯥ ꯑꯩꯅ ꯚꯥꯞ ꯐꯕ ꯅꯠꯇꯦꯕ ꯑꯁꯦꯡꯕꯒꯤꯅꯦꯕ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯥꯏꯕꯤꯅ, ꯉꯥꯏꯈꯣ ꯏꯁꯨ ꯊꯣꯏꯕꯤ ꯀꯔꯤ ꯎꯔꯕ ꯍꯥ? ꯕꯨꯕꯣꯛꯇ ꯍꯥꯏꯔꯣ ꯀꯔꯤ ꯎꯔꯤꯅꯣꯕ? ꯑꯗꯨꯕꯨꯔ ꯕꯨꯕꯣꯛ, ꯑꯩꯅ ꯀꯣꯃꯤꯛ ꯄꯥꯔꯤꯉꯩ ꯀꯣꯃꯤꯛꯇ ꯏꯔꯝꯕ ꯊꯧꯗꯣꯛꯇꯣ ꯑꯁꯦꯡꯕꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯀꯥꯗ ꯁꯨꯝ ꯇꯧꯔꯛꯏꯕ꯫ ꯑꯗꯨꯒ ꯑꯩꯅ ꯊꯣꯡꯅꯥꯎ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯕꯗꯅꯦ ꯀꯀꯥ ꯕꯣꯔꯤꯁ ꯍꯣꯏꯒꯤ ꯌꯨꯝꯊꯛꯇ ꯃꯤ ꯑꯃꯁꯨ ꯂꯦꯞꯄꯝꯃꯤ꯫ ꯑꯗꯨ ꯑꯩꯅ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯨꯕꯗꯒꯤ ꯆꯣꯡꯊꯈ꯭ꯔꯦ꯫ ꯍꯦꯔꯥ ꯏꯃꯥ ꯏꯄꯦꯝꯃ, ꯅꯣꯏ ꯀꯀꯥ ꯕꯣꯔꯤꯁꯅ ꯅꯪꯉꯣꯟꯗ ꯐꯥꯒꯤ ꯇꯧꯕ ꯑꯣꯏꯔꯝꯒꯅꯤ꯫ ꯑꯗ ꯅꯪꯒꯤ ꯀꯣꯃꯤꯛꯇꯨꯒ ꯇꯥꯟ ꯆꯥꯟꯅꯔꯨꯕ ꯑꯣꯏꯔꯝꯅꯤ꯫ ꯍꯌꯦꯡ ꯅꯣꯡꯉꯥꯜꯂꯒ ꯍꯪꯉꯣ ꯑꯩꯁꯨ ꯁꯤꯗꯤ꯫ ꯍꯪꯒꯦ, ꯑꯗꯨꯕꯨ ꯕꯨꯕꯣꯛ ꯈꯣꯏꯅ ꯍꯥꯟꯅ ꯂꯩꯔꯝꯕ ꯌꯨꯝꯗꯣ ꯌꯥꯝ ꯐꯖꯩ, ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯒꯦ? ꯂꯝꯉꯥꯟꯕꯤꯅ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪ ꯑꯗꯨꯗ ꯂꯥꯏꯕꯤ ꯑꯃꯗꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯄꯥ ꯅꯣꯡꯏꯟ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯅꯣꯡꯏꯟꯅ ꯍꯥꯏꯔꯛꯏ, ꯆꯠꯊꯣꯏꯕꯤ ꯀꯩꯅꯣꯅꯦ ꯅꯪꯗꯤ ꯌꯨꯝꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯩ ꯍꯥꯏꯕꯁꯤꯗꯤ ꯀꯃꯥꯏꯅ ꯈꯪꯉꯤꯕ? ꯕꯕꯥ ꯑꯩꯅ ꯉꯁꯥꯏ ꯆꯠꯄꯗ ꯂꯩꯍꯧꯏ ꯑꯗꯨꯒꯤ ꯍꯥꯏꯕꯅꯤꯗ꯫ ꯅꯪꯗꯤ ꯀꯔꯤꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯨꯔꯤꯕ ꯍꯥ? ꯍꯌꯦꯡꯈꯩ ꯆꯠꯂꯨꯅꯨꯀೋ, ꯃꯗꯨꯒꯤ ꯌꯨꯝꯗꯣ ꯂꯥꯏ ꯐꯠꯇꯕ ꯂꯩꯕ ꯌꯨꯝꯅꯤ꯫ ꯂꯝ ꯍꯦꯟꯗꯨꯅ ꯆꯠꯂꯕ ꯅꯪ ꯑꯗꯨꯝ ꯁꯤꯖꯔꯦ ꯈꯪꯉꯨꯀꯣ꯫ ꯍꯣꯏ ꯕꯕꯥ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯋꯥꯔꯤ ꯁꯥꯟꯅ ꯆꯥꯛ ꯆꯥꯕ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯀꯥꯗ ꯇꯨꯝꯕ ꯆꯪꯅꯈ꯭ꯔꯦ꯫ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯑꯍꯤꯡꯒꯤ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯕꯣꯛꯀꯤ ꯌꯨꯝ ꯑꯗꯨꯗ ꯃꯍꯥꯛ ꯃꯇꯣꯝꯇ ꯂꯥꯛꯏ꯫ ꯑꯗꯨꯒ ꯌꯨꯝ ꯑꯗꯨꯗ ꯆꯪꯗꯨꯅ ꯃꯥꯅ ꯎꯈꯤꯕ ꯅꯨꯄꯤ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯊꯤꯔꯛꯄꯗ ꯑꯃꯝꯕ ꯀꯥ ꯑꯃꯗ ꯅꯨꯄꯤ ꯑꯃ ꯁꯨꯠ ꯀꯞꯄꯒ ꯂꯩꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ, ꯀꯩꯗꯧꯔꯒꯦ ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ, ꯑꯩ ꯌꯨꯝꯁꯤꯒꯤ ꯃꯤꯅꯦ, ꯑꯗꯨꯕꯨ ꯅꯈꯣꯏꯅ ꯑꯩꯕꯨ ꯏꯟꯊꯣꯛꯄꯤꯔꯦ, ꯆꯥꯛꯁꯨ ꯄꯤꯖꯗꯦ, ꯊꯕꯛꯇꯤ ꯑꯗꯨꯝ ꯁꯨꯍꯜꯂꯤ, ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯃꯨꯛ ꯁꯨꯠ ꯀꯞꯈ꯭ꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯅ, ꯑꯩ ꯆꯥꯛ ꯄꯤꯖꯒꯦ, ꯅꯃꯥꯏꯗꯣ ꯅꯣꯡꯈꯠꯂꯛꯑꯣ, ꯑꯩꯒ ꯋꯥꯔꯤ ꯁꯥꯁꯤ꯫ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯅꯨꯄꯤ ꯑꯗꯨ ꯃꯃꯥꯏ ꯇꯞꯅ ꯅꯣꯟꯈꯠꯂꯛꯏ꯫ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯂꯝꯉꯥꯟꯕꯤ ꯍꯥꯏꯗꯨꯅ ꯍꯧꯗꯣꯔꯛꯈꯤ꯫ ꯑꯁꯨꯝꯅ ꯍꯧꯗꯣꯔꯛꯄ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤ ꯃꯃꯤꯠ ꯈꯪꯄꯥꯡ ꯄꯥꯡꯉꯤ, ꯑꯗꯨꯒ ꯃꯃꯥꯗ ꯃꯨꯟꯅ ꯌꯦꯡꯉꯤ꯫ ꯃꯗꯨꯗ ꯃꯃꯥꯅ, ꯍꯥꯏ ꯀꯩꯗꯧꯔꯒꯦꯅꯦ ꯃꯁꯤꯕꯣ?
ꯍꯧꯒꯠꯂꯣ ꯅꯣꯡꯉꯥꯜꯂꯦ ꯇꯨꯏꯁꯟ ꯆꯠꯄ ꯊꯦꯡꯈꯤꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯨ ꯆꯠꯈ꯭ꯔꯦ ꯃꯁꯤꯗ ꯂꯝꯉꯥꯟꯕꯤꯅ ꯈꯜꯂꯤ ꯀꯩꯅꯣ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯑꯁꯦꯡꯕꯒꯤꯁꯨ ꯌꯨꯝꯗꯨꯗ ꯅꯨꯄꯤꯗꯨ ꯑꯗꯨꯝ ꯂꯩꯔꯝꯒꯗ꯭ꯔꯅꯦ ꯑꯁꯨꯝꯅ ꯈꯟꯅ ꯃꯍꯥꯛ ꯐꯃꯨꯡꯗꯒꯤ ꯍꯧꯒꯠꯂꯛꯂꯦ ꯑꯗꯨꯒ ꯃꯃꯥꯏ ꯃꯃꯤꯠ ꯇꯥꯊꯣꯛꯂꯒ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯏ ꯑꯗꯨꯒ ꯏꯃꯥ ꯍꯧꯖꯤꯛꯅꯦ ꯑꯩꯒꯤ ꯃꯪꯗ ꯕꯨꯕꯣꯛ ꯍꯣꯏꯒꯤ ꯌꯨꯝꯗꯣ ꯎꯏꯌꯦꯕꯀꯣ ꯑꯗꯨꯒꯤ ꯌꯨꯝꯗꯨꯗ ꯏꯃꯥ ꯌꯥꯝ ꯋꯥꯅ ꯅꯨꯄꯤ ꯑꯃ ꯂꯩꯍꯧꯋꯤ ꯑꯁ ꯂꯝꯉꯥꯟꯕꯤ ꯅꯪ ꯑꯗꯨꯏ ꯋꯥꯗꯣ ꯄꯜꯂꯛꯑꯅꯨ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯇꯨꯝꯒꯦꯗꯤ ꯍꯥꯏꯗ꯭ꯔꯒ ꯀꯩ ꯀꯥꯟꯗꯕꯗ ꯃꯪꯉꯤꯅꯣ ꯆꯠꯂꯣ ꯇꯨꯏꯁꯟ ꯊꯦꯡꯈꯤꯅꯕꯅꯤ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯆꯩꯔꯛꯄ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯁꯨ ꯃꯥꯒꯤ ꯇꯨꯏꯁꯟꯗꯨ ꯆꯠꯈ꯭ꯔꯦ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯁꯤ ꯌꯥꯝꯅ ꯀꯤꯒꯜꯂꯤ ꯃꯍꯥꯛꯇꯤ ꯕꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯍꯥꯏꯕꯁꯤ ꯌꯥꯝꯅ ꯀꯤꯖꯕ ꯃꯤꯁꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯂꯝꯉꯥꯟꯕꯤꯅ ꯁꯥꯔꯛꯂꯤꯕ ꯋꯥꯔꯤ ꯑꯗꯨꯗ ꯃꯍꯥꯛ ꯍꯦꯟꯅ ꯀꯤꯗꯨꯅ ꯂꯝꯉꯥꯟꯕꯤꯗ ꯆꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯝꯉꯥꯟꯕꯤꯒꯤ ꯃꯕꯣꯛ ꯂꯥꯏꯕꯤꯗꯨ ꯊꯕꯛ ꯑꯃ ꯆꯠꯂꯨꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯄꯥ ꯅꯣꯡꯏꯟꯁꯨ ꯃꯥꯒꯤ ꯊꯕꯛ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯌꯨꯝ ꯑꯁꯤꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯨ ꯈꯛꯇꯃꯛ ꯂꯩꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯂꯝꯉꯥꯟꯕꯤꯁꯨ ꯍꯜꯂꯛꯂꯤ ꯃꯁꯤꯗꯒꯤ ꯂꯝꯉꯥꯟꯕꯤꯅ ꯃꯥꯒꯤ ꯃꯃꯥꯗ ꯃꯕꯣꯛ ꯑꯃꯗꯤ ꯃꯄꯥꯕꯨꯡꯕꯨ ꯍꯪꯈꯤ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯊꯕꯛ ꯆꯠꯅꯈꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯏꯃꯥ ꯑꯗꯨꯗꯤ ꯇꯥꯟꯖꯟꯕ ꯆꯥꯔꯦ ꯏꯕꯥꯅꯤ ꯊꯕꯛ ꯑꯃ ꯆꯠꯂꯨꯁꯦ ꯍꯥ ꯀꯩ ꯊꯕꯛꯅꯣ ꯏꯃꯥꯗꯤ ꯁꯪꯉꯣꯏꯀꯣ ꯑꯁ ꯏꯃꯥ ꯆꯠꯂꯨꯁꯦꯕ ꯑꯥꯒꯤ ꯕꯨꯕꯣꯛ ꯍꯣꯏꯒꯤ ꯌꯨꯝꯗꯨꯗ ꯆꯠꯂꯨꯁꯦꯕ ꯉꯝꯃꯣꯏ ꯅꯣꯏ ꯕꯕꯥꯅ ꯂꯥꯏ ꯐꯠꯇꯕ ꯂꯩ ꯍꯥꯏꯗꯨꯗꯤ ꯅꯪꯁꯨꯅꯦ ꯆꯠꯂꯨꯅꯨꯀೋ ꯑꯁ ꯏꯃꯥ ꯆꯠꯂꯨꯁꯦꯕ ꯕꯕꯥꯅ ꯐꯥꯒꯤ ꯇꯧꯔꯤꯅꯦ ꯑꯥꯗꯅꯦ ꯐꯤ ꯐꯖꯕ ꯃꯌꯥꯝ ꯑꯃ ꯁꯥꯟꯅꯍꯧꯋꯦ ꯑꯗꯨꯁꯨ ꯌꯦꯡꯉꯛꯁꯦꯕ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤꯅ ꯒꯤꯔꯤ ꯇꯛꯁꯤꯜꯂꯛꯄ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯔꯤ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯂꯝꯉꯥꯟꯕꯤꯒꯤ ꯃꯕꯨꯒꯤ ꯌꯨꯝ ꯖꯣꯂꯤꯅ ꯁꯤꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯤ ꯑꯁꯨꯝꯅ ꯂꯥꯛꯄꯅ ꯃꯈꯣꯏ ꯌꯨm ꯑꯗꯨ ꯌꯧꯔꯤ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯌꯨꯝ ꯃꯅꯨꯡ ꯑꯗꯨꯗ ꯆꯪꯉꯛꯏ ꯍꯦꯟꯅ ꯉꯛꯄ ꯑꯃꯅ ꯉꯔꯥꯡ ꯂꯥꯛꯄꯗꯗꯤ ꯌꯥꯝꯅ ꯅꯥꯜꯍꯧꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯌꯨꯝ ꯑꯁꯤ ꯆꯍꯤ ꯀꯌꯥ ꯃꯤ ꯂꯩꯅꯔꯨꯗ꯭ꯔꯕ ꯌꯨꯝ ꯑꯃꯒꯨꯝ ꯌꯥꯝꯅ ꯃꯣꯠꯁꯤꯜꯂꯝꯃꯤ ꯇꯦꯕꯜ ꯆꯧꯀ꯭ꯔꯤ ꯃꯌꯥꯝ ꯑꯗꯨꯁꯨ ꯑꯇꯦꯛꯄꯁꯨ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯂꯝꯉꯥꯟꯕꯤ ꯄꯨꯡꯉꯛꯉꯛꯏ ꯃꯍꯥꯛꯅ ꯃꯃꯥꯗ ꯏꯃꯥ ꯉꯔꯥꯡꯗꯤ ꯌꯥꯝꯅ ꯅꯥꯜꯍꯧꯕꯅꯦ ꯍꯧꯖꯤꯛ ꯌꯥꯝ ꯃꯣꯠꯁꯤꯜꯂꯝꯃꯤ ꯀꯃꯥꯏꯅ ꯇꯧꯖꯥꯠꯅꯣ ꯃꯁꯤꯕꯣ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗ ꯃꯃꯥꯅ ꯏꯕꯦꯝꯃ ꯃꯐꯝꯁꯤ ꯃꯑꯣꯡ ꯑꯃꯅꯤ ꯏꯃꯥ ꯌꯥꯝ ꯍꯩꯅꯗ꯭ꯔꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯗꯣꯏꯅꯣ ꯏꯕꯥꯅꯤꯅ ꯁꯤꯗ ꯁꯨꯝ ꯂꯩꯔꯒ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯌꯨꯝ ꯑꯗꯨꯒꯤ ꯆꯥꯛꯁꯪꯂꯣꯝꯗ ꯀꯔꯤꯒꯨꯝꯕ ꯑꯃ ꯊꯥꯗꯕꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯏ ꯈꯣꯟꯖꯦꯜ ꯑꯗꯨ ꯇꯥꯕꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯀꯟꯅ ꯂꯥꯎꯔꯒ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤ ꯃꯃꯥꯒꯤ ꯃꯇꯧ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯁꯨ ꯁ꯭ꯋꯥꯏ ꯂꯥꯎꯈꯤꯗꯨꯅ ꯃꯍꯥꯛꯁꯨ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯏꯃꯥ ꯀꯩꯗꯧꯔꯒꯦ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯃꯃꯥꯅ ꯍꯧꯖꯤꯛ ꯇꯝꯅꯔꯛꯏꯗꯨꯗꯤ ꯍꯥꯏꯅ ꯈꯨꯝꯃꯛꯏ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯑꯁ ꯏꯃꯥ ꯅꯪ ꯁꯤꯗꯤꯕ ꯑꯩꯗꯤ ꯃꯤꯍꯨꯟꯒ ꯌꯧꯔꯨꯔꯦ ꯃꯤꯍꯨꯟꯗꯣ ꯃꯥꯡꯗ꯭ꯔꯤꯉꯩ ꯌꯨꯝ ꯆꯠꯂꯁꯤ ꯂꯥꯛꯑꯣ ꯀꯩꯁꯨ ꯀꯥꯟꯗꯕꯗ ꯂꯥꯛꯏꯅꯦ ꯑꯩꯅ ꯂꯥꯛꯏꯁꯦ ꯑꯁꯨꯝꯅ ꯂꯝꯉꯥꯟꯕꯤꯒ ꯃꯥꯒꯤ ꯃꯃꯥꯒꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯅꯨꯄꯥ ꯑꯍꯟ ꯑꯃ ꯆꯪꯂꯛꯂꯒ ꯅꯈꯣꯏꯕꯨ ꯌꯨꯝꯁꯤꯒꯤ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯄꯥꯕꯨꯡ ꯑꯩꯈꯣꯏ ꯌꯨꯝꯁꯤꯒꯤ ꯃꯤꯅꯦ ꯅꯣꯡꯏꯟ ꯍꯥꯏꯗꯨꯒꯤ ꯅꯨꯄꯤꯅꯤ ꯑꯩꯅ ꯑꯗꯨꯒ ꯃꯁꯤꯅ ꯃꯆꯥꯅꯨꯄꯤꯅꯤ ꯑꯣ ꯑꯗꯣ ꯅꯈꯣꯏ ꯑꯅꯤꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯏꯁꯤꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯁꯨꯝ ꯍꯪꯕꯅꯤꯀꯣ ꯄꯥꯕꯨꯡ ꯁꯨꯝ ꯂꯥꯛꯄꯅꯤ ꯀꯩꯁꯨ ꯃꯔꯝ ꯂꯩꯇꯦꯗ ꯑꯣ ꯑꯗꯣ ꯏꯕꯦꯝꯃ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕ ꯊꯋꯥꯏꯁꯦ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯟꯅꯕ ꯇꯧꯅꯦ ꯃꯈꯣꯏ ꯌꯨꯝꯊꯪꯅꯕꯗ ꯂꯩꯔꯤꯕ ꯃꯈꯣꯏꯁꯦ ꯂꯩꯐꯝ ꯆꯥꯐꯝ ꯑꯃꯠꯇ ꯈꯪꯗ꯭ꯔꯦꯅꯦ ꯌꯨꯝꯕꯨ ꯅꯈꯣꯏ ꯌꯥꯎꯗ꯭ꯔꯒꯗꯤ ꯂꯥꯏꯁꯦ ꯂꯣꯏꯁꯤꯟꯕꯁꯨ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯅꯤ ꯑꯗꯨꯅ ꯅꯈꯣꯏꯅ ꯑꯃꯨꯛꯇꯪ ꯂꯣꯏꯁꯤꯜꯂꯨꯅꯦ ꯅꯠꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯁꯨ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯑꯋꯥꯐꯝꯗ ꯇꯥꯕ ꯁꯣꯏꯗꯦꯍꯩ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯤ ꯀꯤꯕꯅ ꯂꯣꯏꯔꯤ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯑꯍꯟ ꯑꯗꯨꯗ ꯍꯪꯉꯤ ꯏꯄꯨ ꯌꯨꯝꯁꯤꯗ ꯊꯋꯥꯏ ꯑꯃ ꯂꯩ ꯍꯥꯏꯁꯤꯕꯨ ꯀꯃꯥꯏꯅ ꯇꯧꯕ ꯊꯋꯥꯏꯅꯣ ꯀꯅꯥꯒꯤꯅꯣ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯑꯍꯟ ꯑꯗꯨꯅ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯔꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯛꯏ ꯑꯗꯨꯅ ꯏꯕꯦꯝꯃ ꯌꯨꯝ ꯑꯁꯤꯗ ꯃꯤꯍꯥꯠ ꯊꯤꯅ ꯅꯨꯡꯁꯤ ꯍꯩꯇꯅ ꯍꯥꯠꯈꯤꯕ ꯖꯨꯂꯤꯒꯤ ꯊꯋꯥꯏꯅ ꯃꯤꯑꯣꯏ ꯑꯅꯤ ꯄꯨꯗꯨꯅ ꯆꯠꯄ ꯄꯥꯝꯃꯤ ꯑꯃꯅ ꯅꯪꯒꯤ ꯅꯕꯣꯛ ꯂꯥꯏꯕꯤꯅꯤ ꯑꯗꯨꯒ ꯑꯃꯅ ꯅꯪꯒꯤ ꯕꯕꯥ ꯅꯣꯡꯏꯟꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯀꯟꯅ ꯍꯥꯏꯖꯕꯗꯒꯤ ꯅꯣꯡꯏꯟꯗꯤ ꯃꯔꯥꯜ ꯂꯩꯇꯦ ꯊꯝꯕꯤꯔꯝꯂꯒꯦ ꯍꯥꯏꯔꯤ ꯑꯗꯨꯅ ꯅꯪꯒꯤ ꯅꯕꯣꯛ ꯂꯥꯏꯕꯤꯗꯤ ꯄꯨꯈꯤꯗꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ
ꯑꯗꯨꯅꯅꯤ ꯉꯁꯤ ꯐꯥꯎꯕ ꯌꯨꯝꯁꯤꯗ ꯂꯩꯔꯤꯕꯁꯤ ꯏꯄꯨ ꯀꯩꯒꯤꯅꯣ ꯅꯨꯄꯤꯗꯣ ꯍꯥꯠꯄꯗꯤ ꯄꯥꯕꯨꯡꯅ ꯍꯥꯠꯄꯅꯤ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯕꯨꯕꯣꯛꯀꯤ ꯊꯋꯥꯏ ꯑꯣꯏꯅ ꯄꯨꯒꯦ ꯍꯥꯏꯔꯤꯕꯗꯤ ꯏꯕꯦꯝꯃ ꯑꯗꯨꯒꯤꯗꯤ ꯃꯔꯝ ꯂꯩ ꯍꯥꯏꯒꯦ ꯇꯥꯎꯀꯣ ꯅꯣꯏꯒꯤ ꯃꯃꯥ ꯆꯧꯕꯤꯁꯤ ꯅꯣꯏꯒꯤ ꯕꯨꯕꯣꯛꯅ ꯌꯦꯛ ꯊꯣꯛꯅꯩ ꯍꯥꯏꯗꯅ ꯁꯨꯡꯌꯥ ꯌꯥꯗꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯉꯝꯗꯨꯅ ꯅꯝꯗꯅ ꯌꯨꯝꯁꯤꯒꯤ ꯃꯧ ꯑꯣꯏꯅꯅꯕ ꯄꯨꯁꯤꯜꯂꯛꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯃꯧ ꯅꯨꯄꯤ ꯖꯣꯂꯤꯕꯨ ꯁꯨꯡꯅꯨꯡ ꯅꯨꯡꯁꯤꯔꯦ ꯑꯗꯨꯕꯨ ꯅꯪꯒꯤ ꯅꯄꯥꯕꯨꯡꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯈꯤ ꯃꯁꯤꯗꯒꯤ ꯅꯈꯣꯏꯒꯤ ꯕꯨꯕꯣꯛ ꯂꯥꯏꯕꯤꯅ ꯃꯥꯏꯕ ꯑꯃ ꯇꯥꯟꯅꯔꯒ ꯅꯄꯥꯕꯨꯡꯗ ꯂꯩꯋꯥ ꯀꯥꯞꯁꯤꯟꯕꯗꯒꯤ ꯅꯄꯥꯕꯨꯡꯁꯨ ꯖꯣꯂꯤꯕꯨ ꯑꯣꯠꯄ ꯅꯩꯕ ꯍꯧꯔꯛꯈꯤ ꯑꯗꯨꯒ ꯅꯪꯒꯤ ꯅꯃꯥ ꯑꯍꯟꯒꯤ ꯃꯆꯥꯁꯨ ꯌꯥꯎꯗꯅꯕ ꯅꯪꯒꯤ ꯅꯕꯣꯛ ꯂꯥꯏꯕꯤꯅ ꯇꯧꯈꯤꯕꯅꯤ ꯃꯁꯤ ꯄꯨꯝꯅꯃꯛꯁꯦ ꯅꯪꯒꯤ ꯅꯄꯥꯕꯨꯡ ꯅꯣꯡꯏꯟꯅꯗꯤ ꯈꯪꯗꯦ ꯍꯧꯖꯤꯛꯁꯨ ꯈꯪꯗ꯭ꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯣꯡꯃ ꯃꯈꯣꯏ ꯑꯅꯤ ꯀꯟꯅ ꯈꯠꯅꯔꯒ ꯖꯣꯂꯤꯕꯨ ꯍꯥꯠꯈꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯅꯪꯒꯤ ꯕꯣꯕꯣꯛꯁꯦ ꯊꯋꯥꯏ ꯑꯁꯤꯅ ꯄꯨꯗꯨꯅ ꯆꯠꯈꯤꯕ ꯄꯥꯝꯂꯤꯕꯅꯤ ꯑꯁꯨꯝꯅ ꯑꯍꯟ ꯑꯗꯨꯅ ꯋꯥꯔꯤ ꯂꯤꯕꯗꯒꯤ ꯍꯧꯖꯤꯛꯇꯤ ꯂꯥꯏꯖꯁꯨ ꯃꯥꯒꯤ ꯃꯃꯥꯁꯨ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯈꯪꯂꯦ ꯑꯗꯨꯕꯨ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯂꯥꯏꯕꯤꯕꯨ ꯖꯣꯂꯤꯒꯤ ꯊꯋꯥꯏꯅ ꯄꯨꯕ ꯄꯥꯝꯂꯤ ꯍꯥꯏꯔꯤꯕꯗꯨ ꯄꯨꯍꯟꯈꯤꯕ ꯄꯥꯝꯂꯝꯗꯦ ꯃꯔꯝ ꯑꯁꯤꯗꯒꯤ ꯌꯨꯝ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯝꯂꯒ ꯂꯝꯉꯥꯟꯕꯤ ꯑꯃꯗꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯗꯨ ꯌꯨꯝꯂꯣꯝꯗ ꯍꯟꯈꯤ ꯃꯈꯣꯏ ꯑꯅꯤꯅ ꯌꯨꯝꯗ ꯍꯟꯖꯤꯜꯂꯛꯄꯗ ꯂꯥꯏꯕꯤꯗꯨ ꯐꯝꯂꯒ ꯂꯩꯔꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯕꯤꯅ ꯅꯈꯣꯏꯗꯤ ꯀꯥꯏꯗ ꯆꯠꯂꯨꯏꯕ ꯍꯥꯏꯅ ꯍꯪꯉꯤ ꯃꯗꯨꯗ ꯂꯝꯉꯥꯟꯕꯤꯅ ꯃꯕꯣꯛꯀꯤ ꯃꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯃꯈꯣꯏꯅ ꯖꯣꯂꯤꯅ ꯁꯤꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯨꯕ ꯑꯃꯗꯤ ꯑꯍꯟ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯇꯝꯈꯤ ꯃꯗꯨꯗ ꯂꯥꯏꯕꯤꯅ ꯇꯞꯅ ꯍꯥꯏꯔꯛꯏ ꯌꯥꯔꯦ ꯅꯪꯒꯤ ꯅꯊꯧ ꯇꯧꯖꯔꯨꯔꯣ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯃꯇꯝꯗꯨ ꯍꯧꯈ꯭ꯔꯦ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯅꯤ ꯂꯝꯉꯥꯟꯕꯤꯗꯨ ꯉꯔꯥꯡꯒꯤ ꯃꯇꯧꯒꯨꯝ ꯃꯥꯒꯤ ꯀꯥꯗ ꯂꯥꯏꯔꯤꯛ ꯄꯥꯔꯤ ꯆꯥꯛꯈꯨꯝꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯁꯨ ꯆꯥꯛ ꯊꯣꯡꯂꯤ ꯅꯨꯡꯏꯟꯁꯨ ꯃꯥꯒꯤ ꯊꯕꯛꯀꯤ ꯆꯦ ꯆꯥꯡ ꯈꯔ ꯂꯣꯏꯁꯤꯜꯂꯤ ꯑꯗꯨꯒ ꯂꯥꯏꯕꯤꯅ ꯇꯤꯚꯤ ꯀꯥꯗ ꯇꯤꯚꯤ ꯌꯦꯡꯂꯤ ꯃꯍꯥꯛꯅ ꯇꯤꯚꯤ ꯌꯦꯡꯅ ꯈꯜꯂꯤ ꯀꯔꯤ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯄꯗꯨꯕꯣ ꯑꯩꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯁꯤꯔꯅꯤ ꯍꯥꯏꯕ ꯑꯩꯒꯤ ꯏꯁꯨ ꯂꯝꯉꯥꯟꯕꯤꯅ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯕꯣ ꯑꯩꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯃꯨꯡ ꯑꯁꯤꯗ ꯑꯇꯣꯞꯄ ꯑꯉꯥꯡ ꯂꯥꯛꯄ ꯉꯝꯗꯕꯅꯦꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯑꯩ ꯀꯅꯥꯒ ꯇꯥꯟꯅꯁꯤꯒꯦ ꯑꯁꯨꯝꯅ ꯈꯟꯗꯨꯅ ꯂꯩꯔꯤꯉꯩ ꯂꯝꯉꯥꯟꯕꯤꯗꯨ ꯃꯥꯒꯤ ꯀꯥꯗꯒꯤ ꯀꯟꯅ ꯂꯥꯎꯔꯛꯏ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯂꯥꯎꯔꯛꯄ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯕꯣꯛ ꯂꯥꯏꯕꯤ ꯑꯗꯨ ꯆꯦꯟꯁꯤꯜꯂꯤ ꯃꯈꯣꯏꯅ ꯑꯁꯨꯝꯅ ꯆꯦꯟꯁꯤꯟꯕꯗ ꯂꯝꯉꯥꯟꯕꯤꯗꯨ ꯂꯩꯃꯥꯏꯗ ꯒ꯭ꯌꯥꯟ ꯃꯥꯡꯂꯒ ꯇꯥꯔꯒ ꯂꯩꯔꯝꯃꯤ ꯃꯗꯨꯗ ꯅꯣꯡꯏꯟꯅ ꯂꯝꯉꯥꯟꯕꯤꯕꯨ ꯀꯟꯅ ꯀꯧꯈꯤ ꯑꯃꯗꯤ ꯋꯥꯈꯜ ꯂꯥꯛꯅꯅꯕ ꯀꯟꯅ ꯍꯣꯠꯅꯈꯤ ꯇꯥꯟꯖꯥ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯗꯨ ꯀꯟꯅ ꯅꯣꯛꯂꯛꯏ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯂꯝꯉꯥꯟꯕꯤꯕꯨ ꯀꯟꯅꯤꯡꯂꯕꯗꯤ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯂꯥꯛꯎ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯑꯃꯨꯛ ꯋꯥꯟꯊꯈ꯭ꯔꯦ ꯇꯧꯔꯤꯕ ꯑꯁꯤꯗ ꯂꯥꯏꯕꯤꯅ ꯆꯤꯡꯅꯕꯗꯒꯤ ꯃꯥꯅ ꯍꯦꯛ ꯌꯦꯡꯕ ꯑꯃꯥꯏꯕ ꯑꯗꯨ ꯐꯣꯟ ꯇꯧꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯂꯥꯛꯄꯤꯅꯕ ꯍꯥꯏꯈꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯥꯏꯕ ꯑꯗꯨ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯨꯞꯅ ꯌꯦꯡꯂꯕ ꯃꯇꯨꯡ ꯍꯥꯏꯔꯛꯏ ꯃꯁꯤꯗꯤ ꯑꯉꯥꯡ ꯑꯁꯤꯒꯤ ꯊꯋꯥꯏ ꯈꯔꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯇꯕ ꯀꯨꯏꯔꯦꯅ ꯌꯨꯝ ꯑꯃꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯅ ꯉꯁꯤ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯂꯧꯊꯣꯛꯍꯧꯗ꯭ꯔꯕꯗꯤ ꯁꯣꯏꯗꯅ ꯁꯤꯔꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯗꯨꯗ ꯍꯧꯖꯤꯛꯃꯛ ꯆꯠꯂꯒ ꯂꯧꯊꯣꯛꯍꯧꯔꯨꯁꯤ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥꯅ ꯀꯅꯥꯒꯤ ꯌꯨꯝꯅꯣ ꯍꯥꯏꯁꯤꯕꯣ ꯑꯣꯖꯥ ꯃꯥꯏꯕ ꯑꯁꯨꯝꯅ ꯍꯪꯂꯨꯕꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯖꯣꯂꯤꯅ ꯁꯤꯈꯤꯕ ꯌꯨꯝ ꯑꯗꯨꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ ꯑꯗꯨꯝꯅ ꯈꯨꯝꯂꯛꯄ ꯑꯗꯨꯗ ꯂꯝꯉꯥꯟꯕꯤꯒꯤ ꯃꯃꯥ ꯑꯗꯨ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯝꯉꯥꯟꯕꯤꯒꯤ ꯃꯄꯥꯕꯨꯡꯅ ꯂꯝꯉꯥꯟꯕꯤꯕꯨ ꯄꯨꯗꯨꯅ ꯖꯣꯂꯤꯅ ꯁꯤꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯛꯏ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯃꯥꯏꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯡꯗꯥꯡ ꯑꯗꯨꯗ ꯖꯣꯂꯤꯅ ꯁꯤꯈꯤꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯦ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯗ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯁꯤꯠꯄ ꯍꯨꯏꯁꯤꯡꯅ ꯀꯞꯄ ꯑꯀꯤꯕ ꯁꯞꯇ ꯀꯌꯥ ꯇꯧꯕ ꯍꯧꯔꯛꯂꯦ ꯃꯈꯣꯏꯅ ꯌꯨꯝ ꯑꯗꯨ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯉꯁꯥꯏ ꯂꯝꯉꯥꯟꯕꯤ ꯍꯣꯏꯅ ꯌꯨꯝ ꯑꯗꯨꯗ ꯂꯩꯔꯤꯉꯩ ꯂꯥꯛꯈꯤꯕ ꯑꯍꯟ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯂꯥꯛꯂꯦ ꯑꯗꯨꯒ ꯂꯝꯉꯥꯟꯕꯤ ꯍꯣꯏꯒ ꯂꯣꯏꯅꯔꯛꯈꯤꯕ ꯑꯃꯥꯏꯕ ꯑꯗꯨꯗ ꯌꯥꯝꯅ ꯁꯥꯎꯅ ꯌꯦꯡꯈꯤ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯣꯖꯥ ꯁꯦꯟ ꯈꯔꯒꯤꯗꯃꯛ ꯃꯤ ꯃꯔꯤꯒꯤ ꯄꯨꯟꯁꯤꯕꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯕ ꯍꯥꯏꯕꯁꯤꯕꯨ ꯑꯐꯕ꯭ꯔꯅꯤ ꯑꯣꯖꯥ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯑꯗꯨꯒꯤ ꯑꯥꯔꯊ ꯈꯪꯗꯕꯅ ꯅꯣꯡꯏꯟ ꯑꯃꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯗꯨ ꯇꯨꯃꯤꯟꯅ ꯂꯩ ꯃꯗꯨꯗ ꯅꯣꯡꯏꯟꯅ ꯍꯥꯏꯔꯛꯏ
सोमना कना इबुंगो ऐसे जोली की हेक मामनी यूम मसिदा इमुक जोलीना सही कया वाना लेलकलिबनी अदुबु ngasiदी मागे अवाबदो कोकलनी मसी हायरका नोंगिन की ममा लाइबीदे येंगी मदुदा नोंगिना करिनो हारिसिबो आइदी पाप अमता ताती हायरुपता जोलीगी मामा अदुना हायई इबुंगो येंगु मसीगी यामाइबा सिगा नंगी इमागना मानरगा नंगी नुपीकी फंगजगदबा आंगा अहुम मखोइना मांगहनखी अमदी नंगोंदा लेवा थाजिनदुना नंगु ngaहनदुना नंगे नखुतमकना जोलीबु हालनखिबनी अदुना मखोइना हालिबसे नंगी नुपीदा नति नंगी नचा अहुम सुनीने हौजिकसु नंगी इमाना हेक लेजिबा मखै नंगी नमित्ता नचा नुपा अमत्ता उबा फंगरोय अदुगा नचा नुपी असिसु नुमित हुमनिगी मनुंगदा सिरगनी असमना हाइनरिङै लंगानबिदु वखल लाकपगुम फुक हगोलई अदुगा युम अदुगी मनुंगदा चनसिनख्रै लैरिबा मयाम अदु पुंगंगई मतम अदुता नुंगिना लंगानबिपु फाननबा होनखी अदुबु कनागुम्बा अमना काउथोरकपगुम काउथोरखी मसिदगी अमाइबा अनि अदुना मसिदी मुंगोंग अमनी हाइदुना मखोइना हाइजबा लैवा कया सोंदुना लाई खोइरंबा होरकले मसिदगी लाइबिना कौखिबा अमाइबा अदुना मैरा खरा सुखतनबा हाइरखी मसिदगी युम अदुदा लाखिबा जोलीगी मामा अदुना मागी खाउदा याउरिबनी हाइरकपदगी मै सुखतुना लाई कन्ना खोइरंबा होरई तांजा अदुदा लंगानबिदु इमुंग लोमदा कन्ना कन्ना लाउरई तौरिबा मवोंग असिदा लंगानबिगी ममा अदुदी किखिबना वा ngang फावबा ngamdrei तांजा अदुदा इमुंग लोमदगी लंगानबिदु कन्ना चेंथोरकलगा लाइबिगी मखोंग अदु पाइरगा सोरो सोरो सिंसिनकी लैरिबा अमाइबा अनि अमति नोंगिन्ना यारना पस्चेनसिनबदा युम अदु थोंग लोनसिनख्रै मसिदगी युम मनुंगदा लाइबिना कन्ना कन्ना लाउबगी खुंजल तरखी सोमदसु युम अदुगी थोंग अदु फकाइनबा कन्ना होनखी मसिदगी उचिन्ना चिन थोंग अदु फकाइरे अदुगा इमुंगदा चंगलकपददी लाइबिदु मरै सांगा तिंथोकलगा सिदुना लेरमखी मिसी अदु उबदा लंगानबिगी ममादी अदुमक ज्ञान मांख्रे मसिदगी अमाइबा अनि अदुना लेवा कया सोंदुना जोलीगी थवाई अदुबु थिंगनबा कन्ना होनखी मतम अदुदा जोलीगी थवाई चंगलिबा लंगानबिना हाइरई युमसिगी अइगा नुंगिनगना लेरंबा का अदुगी उपु मथक्ता ई तैबा फी अमा लेरिबनी मदु नखोइना लोइसेलु मदु नत्रबदी अइ युमसिदा अदुमक लेखिनी मसी हाइरमलगा लंगानबि अदु ज्ञान मांख्रे हौजिक थवाई अदुना हाइरंबगी मतुंग इन्ना उपु अदुगी मथक्ता काखतुना येंगलुबदा फी अमा लेरमखी मसिदगी फी अदु मखोइना मै थादुना लाई खोइरंबदगी जोलीगी थवाई अदु युम अदुदगी चखी असमना लाई खोइरमलबा मतुंग लेकाय मियाम ताक्तुना लाइबिगी असिबा हक्चांग अदु पोटोइखी मसिदगी ज्ञान मांगलंबा लंगानबि अमति मागी ममासु ज्ञान लाक्ले असुना थौरम पांगथोकपा लोरबा मतुंग मखोइ युम अदुदा मी लेबा याननबा अमाइबा अनिदुना लाई खोइरमबिखी असुमना मतम कया हौख्रे जोलीना सिखिबा युम अदुदा लाइबिगी मपुरोइबा अदु लेदुना युम अदुबु ngak senki वारी असी मतंग असिदा लोइजरी वारी असिदा सोइखिबा लानखिबा वाहै वता खिबिक ताबिरिबसिंगना पुक्सेल साउना ngakpigani